US President Donald Trump ki nuclear submarine ki oiba Paokhum oina Russia amasung China hairiba country ni sigi military pundana Sea of Japan da yamna chawraba military exercise ama pangthokre. Nakalamurom da India ki security advisor Ajit Doval ki oiba Russia khongset asi chatkraba matungda mahakki maikaidigi atuba matamda Russian President Vladimir Putin India ki oiba khongset laklagani haiba wafam thamlakti. Another video update amada amuka na taramna ukchuri nasigi video asida India amasung US ki oina lakliba relation amasung Ukraine gi lanfam losinabagi damakta Trump ki maikeri ki chatharakliba pressure kaya sing asigi retaliation oina lakliba opposite side ki oiba reaction khari yingbinasi aduga video se maka chathadringai da wafam amaga madudi hauzik video se record tawjariba matam asi ayuk Nganba ahingi pung ani ki oiba matam ni aduga nongsu yamna kanna chubana normal oiba mic adu sizinaba yadabadi yahanagi ariba sound system adu sizinajabani maram aduna sound nungaitaba taraga su ngakpinabagi damakta nangsingjari US President Donald Trump ki maikeri hauzik sonariba Russia amasung Ukraine ki oiba landform asi losinabagi pressure oina Russia hairiba country asida losillu haina deadline tharakpa matamda former President Medvedev ki maikeri ki kumlakkiba Paokhum adu yaningdabagi Donald Trump na nuclear submarine singda nitijana nuclear kulaising hablaba matungda Russia manak nangna thajinkhibagi oiba thawdu ama laikre hairiba thawdu adu laikraba matungda Russia ki maikeri ki Chahi kun helaba matam amagi Soviet Union amasung US ki marakta nuclear kulaising sizinnadanabagi damakta sign tawnakiba treaty dagi exit tawkibagi oiba wafam mayamna loinamak tanarabani Masigi makha tarakpa khongthang oina Russia ki maikeri pirakliba Paokhum asi hanakti Russia kakta natre China hairiba country asisu yausilakli Sea of Japan da Chinese military amasung Russian military ani pundana yamna chawba military exercise ama pangtokre hairiba military exercise asida main oina so tawkiba asi matau karam tawduna yengnabagi submarine amabu kapthagani haibagi oiba Russia da chap chaba technology adu lei haibasini Masi khaknatana hojik lakliba conflict asida Russia hairiba country asi US amasung western world gi maikedi yamna kan isolate tawnabagi damakta hotnaba taragasu Russia asi mathantana te mahaki oiba partner lei conflict thorakpa matamda mahaki michangwate haibasi Chinese military gi punna exercise tawbinnaduna Donald Trump da yamna chawba clear message ama tharibani Masida sunatana military exercise asi pangtokliba mafam asichu yamna khantaraba matungda khallibani Sea of Japan tana changsilaba matungda China amasung Russia gi maikeri gi military exercise tawsilibagi maram asi Japan hairiba country asi US ki oina eastern ally da khwaidagi yamna chawba US ki ally oiriba US ki nuclear umbrella na fawba cover tawduna country asi ki defense ki damakta US na leptuna leiribani Masida sunatana Japan hairiba country asibu protection tawribani haiduna USA ki maikeri gi Russia ko shinabagi damakta lawkhalakpa khongthang ama oina Japan hairiba mafam asidasu US ki military kaya ama thamjinduna Russia bu ko shilibani maram aduna Russia ki maikeri gi ngammi haibudu utnabagi damakta Sea of Japan da changsinduna thawoina Chinese military gi punduna military exercise asi yamna pak chawna pangthoklibani Asi India hairiba country asina makogi oiba non alignment policy asida leplibani haiduna national interest da yengduna thabak tawgani atopa country na kuthinjinba yaro haiba wafam asi fongdokjaba taragasu India ki oina hojik yamna luba fibam amada yoksilakle madudi democratic nation oibagi natural ally ni hairiba USA hairiba country asiga punna chatpinnagadra makoina yanaba chatgadra natragana India ki oiba tamda hairaga India ki oiba time tested partner ni hairiba Russia hairiba country asigi hena nakshina chatpinnagadra haiba wafam asini hojiki oina leiriba fibam asida US ki maikeri India asi pressure tawrakliba makai India ki maikeri Russia lomda noma gi naksinbagi mami asi tapna tapna hengalakli Hauzi USA ki oina leiriba Trump administration gi maikeri India hairiba country asida adukimati yamlaba tariffs sim thangsilakpagi oiba maram asi Russia hairiba country asidagi kusukulai amasung crude oil sing asi lei haibagi maramdagini adubu USA gi maikeri masi thingnabagi damakta honarakliba makai hena pressure tawrakliba makai India ki maikeri hena leiningbagi oiba ihul asi nomu gi so tawrakli hauzi India ki National Security Advisor Ajit Doval gi oiba Russia gi khongset aduda India gi oina deliver tawdana leiriba S400 ki base ani adusu aduba matamda deliver tawnabagi oiba wafam sing fongdoknaramgani haibagi oiba wafam ki am hojik tapna social media da fongdoknarakli mamangda China amasung US ki oiba yamna chawba trade war ama ikoina uba fangkre aduga hojik India gi oina nauna lakliba US amasung India gi oiba trade war asida yamna manadaba wafam ama haiba taragadi China hairiba country asida US ki maikeri gi tariff thamjilakpa matamda China na su chap manada US da hanna thamjilakpagi US amasung China gi oina laikiba trade ki bungnaba adu yamna chawba tariff war amada oikibani adu India hairiba country asigi matangda lakpa matamdadi US ki maikeri India na tawriba thawong asi yaningde madu toktaba taragadi
ꯇꯦꯔꯤꯐꯁꯤꯡ ꯊꯝꯖꯤꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯊꯪ ꯊꯝꯖꯤꯜꯂꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯈꯣꯏꯅ ꯇꯦꯔꯤꯐ ꯊꯝꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯑꯩꯈꯣꯏꯗꯤ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁꯀꯤ ꯌꯦꯡꯗꯨꯅ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯕ ꯆꯩꯅꯥꯅ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯌꯨꯑꯦꯁꯅ ꯊꯝꯂꯛꯂꯤꯕ ꯇꯦꯔꯤꯐ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯏꯟꯗꯤꯌꯥꯅ ꯊꯝꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯊꯣꯔꯛꯇꯦ ꯃꯁꯤꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯁꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯆꯩꯅꯥꯒꯨꯝꯅ ꯄ꯭ꯔꯗꯛꯁꯟ ꯀꯦꯄꯥꯁꯤꯇꯤ ꯀ꯭ꯋꯥꯂꯤꯇꯤꯗ ꯑꯣꯏꯒꯦꯔꯥ ꯀ꯭ꯋꯥꯟꯇꯤꯇꯤꯗ ꯑꯣꯏꯒꯦꯔꯥ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯑꯦꯁꯇ ꯄꯥꯝꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯤꯡꯖꯤꯟꯕ ꯉꯝꯕꯒꯤ ꯀꯦꯄꯥꯁꯤꯇꯤ ꯑꯗꯨ ꯊꯣꯏꯗꯣꯛꯅ ꯂꯩꯇꯕꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯄꯨꯈꯠꯅꯔꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯌꯨꯑꯦꯁꯀꯤ ꯂꯩꯔꯤꯕ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ ꯃꯔꯤ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯂꯨꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯕꯅꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯇ꯭ꯔꯦꯗ ꯇꯧꯅꯕ ꯃꯇꯝꯗ 50% ꯇꯦꯔꯤꯐ ꯊꯝꯖꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯒꯤ ꯑꯣꯏꯅ ꯇ꯭ꯔꯦꯗ ꯇꯧꯕꯤꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯥꯟꯅꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ 50% ꯊꯝꯂꯛꯄ ꯑꯁꯤꯗ ꯑꯣꯜꯔꯦꯗꯤ ꯀꯥꯏꯗꯨꯅ ꯂꯩꯔꯕ ꯇ꯭ꯔꯦꯗ ꯇꯧꯕꯤꯅꯕ ꯌꯥꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯕꯅꯤꯅ 100% ꯊꯝꯖꯤꯜꯂꯛꯀꯦꯔꯥ 200 ꯊꯝꯖꯤꯜꯂꯛꯀꯦꯔꯥ ꯊꯝꯅꯤꯡꯕ ꯊꯝꯖꯁꯅꯨ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯧꯅꯔꯛꯂꯦ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯟꯖꯤꯟ ꯃꯨꯛꯅꯕꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯃꯥꯔꯀꯦꯠ ꯁꯣꯔꯁ ꯑꯃ ꯗꯥꯏꯚꯔꯁꯤꯐꯥꯏ ꯇꯧꯗꯨꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯃꯥꯔꯀꯦꯠ ꯊꯤꯕꯅ ꯑꯣꯏꯅ ꯐꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯈꯟꯅꯔꯛꯄꯒꯤ ꯐꯤꯚꯝꯗ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤꯕ ꯇꯦꯔꯤꯐꯁꯤꯡ ꯑꯁꯤꯗ ꯎꯕ ꯌꯥꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯊꯝꯖꯤꯜꯂꯛꯂꯤꯕ ꯇꯦꯔꯤꯐ ꯑꯁꯤ ꯉꯁꯤꯃꯛꯇꯒꯤ ꯆꯠꯅꯒꯗꯕ ꯅꯠꯇꯦ ꯗꯦꯗꯂꯥꯏꯟ ꯑꯃ ꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯝꯂꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤ ꯌꯥꯎ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯒ ꯔꯁꯤꯌꯥꯗꯒꯤ ꯂꯧꯔꯤꯕ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯑꯃꯁꯨꯡ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯂꯧꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯕ ꯇꯥꯔꯒꯗꯤ ꯍꯟꯗꯣꯛꯄꯤꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯅꯦꯒꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯅ ꯇꯦꯔꯤꯐ ꯑꯁꯤ ꯁꯤꯖꯤꯟꯅꯔꯛꯂꯤꯕꯅꯤ ꯃꯃꯥꯡꯗ ꯆꯩꯅꯥ ꯑꯃꯁꯨꯡ ꯌꯨꯑꯦꯁꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗ ꯋꯥꯔꯗꯁꯨ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯦꯔꯤꯐ ꯊꯝꯕ ꯍꯧꯖꯤꯜꯂꯨꯕꯗꯒꯤ ꯆꯩꯅꯥꯅꯁꯨ ꯍꯟꯖꯤꯟ ꯊꯝꯖꯤꯟꯅꯔꯛꯄꯗꯒꯤ 100% ꯍꯦꯟꯒꯠꯇꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯇꯦꯔꯤꯐꯁꯤꯡ ꯊꯝꯖꯤꯟꯅꯔꯨꯔꯕ ꯃꯇꯨꯡꯗ ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯍꯧꯖꯤꯛ ꯑꯁꯤ ꯍꯟꯗꯣꯛꯅꯗꯨꯅ ꯇ꯭ꯔꯦꯗ ꯗꯤꯜ ꯑꯃꯒꯤꯗꯃꯛꯇ ꯉꯥꯏꯗꯨꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤꯁꯨ ꯃꯇꯝ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯑꯃꯗ ꯑꯊꯨꯕ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯇ꯭ꯔꯦꯗ ꯗꯤꯜ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯊꯝꯂꯤ ꯑꯗꯨꯕꯨ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯌꯨꯑꯦꯁꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯩꯔꯛꯂꯤꯕ ꯇꯞꯅ ꯐꯒꯠꯂꯛꯂꯤꯕ ꯃꯔꯤ ꯑꯁꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯃꯗꯗꯤ ꯌꯧꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯑꯃꯦꯔꯤꯀꯥꯒꯤ ꯑꯣꯏꯕ ꯃꯥꯒꯥ ꯃꯦꯒꯥꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯃꯤꯁꯇꯔ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯤꯜꯂꯛꯂꯤꯕ ꯁꯦꯡꯁꯟꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯟ ꯃꯦꯗꯤꯌꯥ ꯀꯌꯥ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯗꯤꯐꯦꯟ ꯇꯧꯅꯕ ꯂꯩꯉꯥꯛ ꯗꯤꯐꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯍꯨꯃꯥꯡ ꯀꯥꯕ ꯌꯥꯝꯅ ꯌꯥꯎꯅꯔꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯨꯔꯤꯕꯁꯤ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤꯕ ꯋꯥꯐꯝ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤ ꯊꯥꯗꯠꯂꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯂꯨꯒꯗꯧꯔꯤꯕꯅꯤ ꯌꯥꯔꯦ ꯍꯧꯖꯤꯛ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯅꯦꯆꯔꯦꯜ ꯑꯦꯂꯥꯏꯅꯦ ꯈꯟꯗꯣꯛꯇꯨꯅ ꯃꯁꯤꯕꯨ ꯌꯥꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄ ꯃꯇꯝꯗ ꯌꯨꯑꯦꯁꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯔꯁꯤꯌꯥꯒ ꯃꯔꯤ ꯊꯥꯗꯠꯇꯨꯅ ꯃꯔꯨꯑꯣꯏꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯂꯧꯔꯤꯕ ꯑꯁꯤ ꯁꯤꯖꯤꯟꯅꯒꯅꯨ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯧ ꯍꯥꯏꯕꯅꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯇꯥꯏꯝ ꯇꯦꯁꯇꯦꯗ ꯄꯥꯔꯠꯅꯔꯅꯤ ꯍꯥꯏꯔꯤꯕ ꯔꯁꯤꯌꯥ ꯑꯁꯤꯗꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯂꯧꯗꯨꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯤꯐꯦꯟꯁꯀꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯌꯥꯝꯕꯗꯤ ꯔꯁꯤꯌꯥꯗꯒꯤ ꯂꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯔꯤꯄ꯭ꯂꯦꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯆꯪꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯌꯨꯑꯦꯁꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯂꯧ ꯍꯥꯏꯔꯤꯕ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯗꯤ ꯔꯁꯤꯌꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯂꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯒ ꯀꯝꯄꯦꯌꯔ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯈꯦꯠꯅꯕ ꯃꯃꯜ ꯌꯥꯝꯅ ꯋꯥꯡꯕ ꯈꯨꯠꯂꯥꯏꯁꯤꯡꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯗꯨꯗ ꯃꯗꯨꯕꯨ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯕꯒꯤ ꯑꯣꯏꯕ ꯀꯦꯄꯥꯁꯤꯇꯤ ꯑꯗꯨꯗꯤ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤꯕ ꯀꯟꯗꯤꯁꯟꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯆꯥꯅ ꯏꯟꯕ ꯉꯝꯕꯒꯤ ꯑꯣꯏꯕ ꯊꯧꯅꯥ ꯑꯗꯨꯗꯤ ꯂꯩꯇꯕꯅ ꯃꯤꯗꯜ ꯄꯥꯔꯠ ꯑꯃ ꯌꯦꯡꯗꯨꯅ ꯌꯥꯅꯕ ꯑꯃꯗ ꯅꯦꯒꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯏꯕ ꯇꯦꯕꯜ ꯑꯃꯗ ꯇꯥꯔꯛꯄ ꯅꯠꯇꯅ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯆꯥꯅ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ